Israelll lamda lona paraglider seasona tasli motorboat seasona samudra khongbanda lona thozili SUVs da thozlaga kharama chapal sambal sing mathang badang thukaisli karam kanda rocket lising mangani Israel gi sersing da landa sli ngei manungda asumna mamang thagi tarik tarita Hamasss na Israel da landa sin khibagi mawngastagi aikoina khangi maduri masigi attack asi yam ningthizana plan tor matungda zathra khibe attack ne haivasi maramdi malim gi oina one of the most advanced oiravani farafara high tech Khutlai sing seasonal Israeli force ni lawnaraba matam staida sigi attack si zathra kadore haibagi samin ingit sakhina matam oina phanghodavana sigi attack si moide yam sathina surprise amoi krivani aduna yam nungaidong male ngasigi videos tamdang changdamnaraga yingsi yeknaba maselni aduna pikpa chawba mada thiruisi Israel amadi Hamasss makhoi gi lariba Khutlai sing asi masik kari no amdang changdamnaraga yingsi yam nungaini Hamasss ki misangda Hezbollah amadi Iran chingbasu faigak faina lepsilakpagi wasu laikravani aduna sinamu mathangi video mada nenaminasi asigidi Israel versus Hamasss makhoi gi military khak changdamnaraga yingsi Swice dadi sale na maruni aduna budget tagi hanek ta hosi 2019 chahista Israel amagi military ta charing tawkhiba punba budget si $20.5 billion ni aduga Hamasss na chahi amada magi arm wing al-Qassam brigade ta thadari besan pamasna $100 million ki chang khaktane lanmi masing men power da mula ase hojik Israel gi oina leriba active personnel masing ase 1.7 lakhs ni aduga Hamasss gi oina active oina leriba fighter masing se lising tara kun khaktani haidi tangai fadra matam da Israel gi oina landa chongthropya yab nupa nupi gi apun masing lakh 13 rum amagasu leiri tangai mak phadre harakana chongthropya na leriba Hamasss gi apun mising asna lising nipu yankhaini makha sathadringai manamatum yam chawchawna piba sel chingthok chingsin suyam thubadugumba most trusted sports book or 1x bet ki manamda khangmin hosei sdai adongi manglan mangphong rpsu kanana tambangam bage hojiksi world cup amadi 2020 manungne sida daw yaragadi ajowa senpham ama thoi huba yabai chance leiribane sigi app asda tawduisi live match results yengaga score predict tawraga bet tawgadavane app asda atei to pasenong phangningai oiba makhal mathel games kayam su yauri loinana screen da habiba promo code asi seasonal restart tor matung ahanba deposit tawbuda rupees 26,000 fawa phangba yabai khudung chaba musu piri adomna thoirpai sel paytm bank amadi atei araiba method chingdai rai line lawthokpai halli app asigi link amadi promo code pin comment dagi phangbigani cash price phangbiu promo code seasonal kawbigano moigi launch the yam common oina achobo Khutlai amoin su seasonal rockets amadi missiles amu changdamna yingsi Israel gi ballistic amadi cruise missile animal loisuna lay makhalla khena zaragsu Hamasss kisu rockets amadi missiles lay haibati adom su hana khangbiramani tarik tarit ningsing biramgani Israel gi yamru iba missile amorisna sigi kilometer lising amga chamnga phau kape yaba 1000 kg payload oiba sigi Jericho 2 missile asni Hamasss ki oina panbe yaba magi biggest missile haragadi sigi kilometer 83 phau kape yaba Iranian Phaser 5 amadi kilometer chamga yankhai phau kape yaba sigi R160 missiles ani isni Israel gidi medium range ballistic missiles amadi short range subsonic cruise missiles ani magni leidisi short range missiles ta Hamasss ki oni leidisi sigi 60 kg warhead oiba M75 rocket asni Laibedi Hamasss ki oina kilometer yankhai muktai arapada kapsinaba great rocket su leiri loinana amuke hena naksina kilometer su nei 13 kakte arapada landasnaba kasam rocket su marang kaina leiri palhubi yai Israel gi missile singasti aring bangaktani non line of sight targeting adai mid flight maneuverability features na singba yawo missiles na ayambani yeknavana missile kapsilakpada thengkainanaba ngakthoknaba Hamasss na range kilometer 65 oiba sigi Chinese C704 anti-ship missile asisu longnaba kanna hotnari hairi
aduga Israel gi oina makhoi gi atiabu ngak senaba rocket chingdagi ngakthoknaba sigi maming chalaba thoina maming chalaba air defense system Iron Dome asi leiri adubu sigi Iron Dome si handaki October 3 ki landa adudari amukta punna rocket lising manga gi muthata kapsula ki boibuna ma dasa kitang dita kibani adudi ekoi hojik chaka panba thobu yabu khulai singi matang damu la se chaka panbi khulai de Israel gi oina sigi Ukraine Russia thingaina ba decision nariba German gi Leopard 2 battle te ngasiga manaba moigi markaba te ngasi yam ling launa leiri Hamasss ki oina Israel gi markaba asiga lambana naba moigi teng amata leite chaka panbi khulai da Hamasss na yam toina madi yam maruine seasonality sumaina SUVs the machine gun kinjin lagani Israel gi markaba da paliba men gun nasi 120mm ni aduga sikhak nasu loiba nate secondary nongmai khra su palibani aduga teng asigi mamang thangba sarwa sesu makhal mathel khulai sing na tharkpada irai laina changdana ba haiduna hakan su tharibani yam mafaba hakan aduga Hamasss na moigi SUVs install to sliver nongmai chausna ayama matamda sigi 30 caliber gi heavy gun nasi oikale Navy gi sakti naval power da lakpri Israel gidi kari no yam marang kaine leire warships missile boats petrol vessels mayam si pula punsilaga lan gi hi jahaz yankhairum leire adubu Hamasss gidi warship amata leite handaki lance da motorboat kharakhak uba phangi hairi hojik amula ase nongthaki sakti air force da Landa yam maru odiba sigi nongthaki sakti study Hamasss amdi Israel icham chamna changdam na bafaw yaroi dori maramdi Hamasss ki di fighter jet sunagi ama faw leite nongthaki landa gi damak train torobek ni personal su amata leitri aduga swice de Israel gi oina lariba fighter jet masingasna chatret ki mayani aduga Israeli air force tek ni personal oina lariba misingna lanmi masingna lising kuntra marini Reports singi matungina hojik Israel na yam maruine seasonary fighter jet asna sigi friends ki Mirage as the base tawrga makhuina sajaba sigi kafir fighter jet asni hairi Laibedi moigi sigi F-35 lightning jet asisu lay America di lowway ngasigi videos tagi ekuna khangminari madudi langi khulai changdam na matamdadi Israel amdi Hamasss yam sathina khenaba leire haiba khulai phaba Lingba si Israel na Hamasss tagi yam sathina karama hina hele aduna lan asibu yengliba babu ayamna thajanari madudi yam thuna Israel na Hamasss pu pulak laksin khragani haina adubu matang sta ekuna khangjinba yaba yam maruiba wa matang hairagadi lan si hojik Israel amadi Hamasss khaki marakto oidrabani Hamasss ki su Hezbollah amadi Iran chingmana phaikak phaina lepnaba sem saba pumba loikrabani